ꯑꯣ ꯈꯜꯂꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩꯅ ꯑꯉꯥꯡ ꯑꯩ ꯆꯠꯈ꯭ꯔꯣꯔꯥ ꯅꯠꯇ꯭ꯔ ꯃꯥ ꯊꯝꯃꯝꯃꯣꯔꯥ ꯍꯥꯏꯔꯣ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯤꯔꯃꯂꯥ ꯏꯕꯥꯅꯤꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯗꯅꯦ ꯄ꯭ꯔꯦꯡ ꯇꯧꯔꯁꯦꯕ ꯀꯃꯥꯏꯅ ꯄ꯭ꯔꯦꯡ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯅꯤꯔꯃꯂꯥꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯏꯅꯤꯀꯣ ꯕꯤꯁꯦꯝꯄꯨꯔꯗꯩ ꯇꯥ ꯂꯥꯛꯑꯒ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯗꯥꯁꯦ ꯂꯩꯇ꯭ꯔꯦꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯅꯝꯃꯤꯟꯅ ꯈꯣꯠꯃꯤꯟꯅ ꯇꯧꯒꯗꯕꯗꯣ ꯑꯩꯒ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯀꯣꯜ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯔꯁꯦꯕ ꯑꯗꯣ ꯀꯣꯜ ꯄ꯭ꯔꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯅꯤꯔꯃꯂꯥꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯁꯥꯔꯒꯦꯕ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯁꯥꯔꯒ ꯍꯥꯏꯗꯤ ꯅꯪꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯗ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯑꯩ ꯃꯉꯣꯟꯗ ꯅꯪ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯈꯣꯠꯂꯦꯁꯦ ꯍꯥꯏꯔꯒ ꯑꯩ ꯈꯔ ꯃꯉꯣꯟꯗ ꯁꯥꯎꯁꯟꯅꯔꯒꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯕ ꯔꯤꯑꯦꯛꯁꯟꯗꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯥꯏꯅꯣ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯒꯤ ꯇꯧꯔꯔꯣꯏꯒꯦꯕ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯔ ꯑꯩ ꯅꯤꯔꯃꯂꯥ ꯅꯝꯕꯔꯗꯩ ꯇꯧꯔꯔꯣꯏꯒꯦ ꯑꯩ ꯕꯣꯌꯥꯏꯗꯣ ꯎꯅꯗꯤ ꯎꯅꯅꯤꯡꯕꯅꯦ ꯃꯥ ꯊꯕꯛ ꯆꯠ ꯂꯩꯔꯝꯃꯦꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄ ꯁ꯭ꯄꯤꯀꯔꯁꯦ ꯍꯧꯗꯦ ꯍꯜꯂꯣ ꯃꯤ ꯑꯃ ꯂꯥꯛꯑꯦꯕ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯀꯅꯥꯅꯦ ꯍꯥꯏꯒꯦ ꯅꯪ ꯈꯪꯅꯕ ꯅꯨꯄꯤꯅꯦ ꯍꯥꯏꯌꯦ ꯀꯩ ꯃꯤꯡ ꯀꯧꯕꯅꯣ ꯍꯪꯉꯨꯗꯅꯀꯣ ꯊꯣꯏꯕꯤ ꯀꯧꯋꯦ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯊꯣꯏꯕꯤ ꯍꯥꯏꯁꯤꯅ ꯀꯛꯆꯤꯡꯗꯒꯤ ꯈꯪꯗꯦꯍꯦ ꯀꯥꯏ ꯅꯪ ꯈꯪꯅꯕ ꯊꯥ 5-6 ꯁꯨꯔꯦ ꯍꯥꯏꯁꯤꯗꯤ ꯈꯪꯅꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪꯒ ꯀꯣꯏꯅꯕ ꯊꯥ 5-6 ꯁꯨꯔꯦꯌꯦ ꯍꯥꯏꯌꯦ ꯑꯩꯒ ꯊꯥ 5-6 ꯁꯨꯔ ꯅꯨꯄꯤ ꯀꯣꯏꯅꯈ꯭ꯔꯕ ꯃꯊꯣꯡ ꯈꯪꯉꯝꯃꯣꯏꯍꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯃꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯁꯤꯕꯨ ꯃꯊꯣꯡ ꯃꯔꯝ ꯅꯪ ꯐꯣꯇꯣꯒ ꯌꯥꯎꯋꯦ ꯑꯩꯅ ꯀꯥꯏꯅꯣ ꯅꯪ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯅꯪ ꯐꯣꯇꯣꯒ ꯎꯠꯂꯛꯏꯁꯤꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯤꯡ ꯃꯔꯛꯇ ꯃꯌꯥꯝꯗ ꯊꯤꯅ ꯀꯥꯟꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯇꯥꯡꯗ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯖꯔꯝꯃꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯟ ꯇꯥꯟꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯔꯦꯀꯣ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯁꯤ ꯇꯥꯟꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯉꯁꯤꯗꯤ ꯋꯥꯂꯦꯠꯕꯦꯠ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯦ ꯁꯦꯟ ꯇꯥꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯅꯤꯀꯣ ꯑꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯁꯦꯟ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯃꯒꯦꯀꯣ ꯑꯁꯤꯒꯤ ꯒꯦꯝꯁꯤꯗ ꯑꯗꯣꯝꯅ ꯄꯩꯁꯥꯁꯦ ꯊꯥꯔꯒ ꯄ꯭ꯂꯦꯟꯁꯤꯅ ꯄꯣꯛꯈꯥꯏꯗ꯭ꯔꯤꯉꯩꯗ ꯑꯗꯣꯝꯒꯤ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯇꯣꯏꯅꯤꯀꯣ ꯍꯣꯏ ꯑꯁꯤꯒꯤ ꯒꯦꯝ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯅꯤꯀꯣ ꯑꯩꯅ ꯃꯇꯝ ꯀꯨꯏꯔꯗꯒꯤ ꯑꯁꯤꯒꯤ ꯒꯦꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯔ ꯂꯥꯛꯑꯦ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗꯀꯣ ꯑꯩꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯊꯤ ꯇꯥꯟꯈ꯭ꯔꯦꯕ ꯒꯦꯝꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯅꯒꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯎꯠꯆꯔꯛꯑꯒꯦꯀꯣ ꯃꯁꯤ ꯑꯩꯒꯤ ꯃꯦꯜ ꯑꯣꯏꯔꯕ ꯑꯦꯀꯥꯎꯟꯅꯤꯀꯣ ꯑꯁꯤꯗ ꯑꯩꯒꯤ ꯂꯨꯄꯥ 1,50,000 ꯌꯥꯎꯔ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯂꯨꯄꯥ 4,000,000ꯒꯤ ꯁꯦꯟꯐꯝ ꯊꯥꯔꯒ ꯄ꯭ꯂꯦꯟꯁꯤꯅ ꯁꯨꯝ ꯄꯥꯏꯈꯠꯂꯛꯇꯣꯏꯅꯤꯀꯣ ꯁꯤꯒꯤ ꯄ꯭ꯂꯦꯟꯁꯤꯅꯀꯣ ꯄꯣꯛꯈꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯄꯩꯁꯥꯁꯤ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯌꯦꯁ ꯑꯩ ꯍꯧꯖꯤꯛ ꯑꯗꯩ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯂꯨꯄꯥ 11,000ꯒꯤ ꯑꯦꯃꯥꯎꯟ ꯆꯪꯉꯛꯑꯦꯀꯣ ꯃꯌꯥꯝ ꯑꯗꯣꯝꯁꯨ ꯑꯁꯨꯃꯥꯏꯅ ꯁꯦꯟ ꯇꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯤꯟ ꯀꯃꯦꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯣꯝꯅ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯕꯣꯌꯥꯏꯊꯣꯛ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯃꯣ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯕꯣꯅꯁ ꯑꯣꯏꯅ ꯂꯨꯄꯥ 1,50,30 ꯑꯁꯤ ꯀꯦꯁ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯕꯤꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣꯝꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ 150+ ꯁ꯭ꯄꯤꯟ ꯐꯪꯕꯤꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯤꯟꯗꯅ ꯂꯩꯕ ꯀꯥꯟꯅꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄꯩꯁꯥ ꯇꯥꯜꯂꯒ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯣꯀꯦ ꯃꯌꯥꯝ ꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯑꯦ ꯃꯥꯒ ꯅꯪꯒ ꯀꯔꯝꯕ ꯅꯝꯕꯔꯗ ꯄꯥꯎ ꯐꯥꯎꯅꯩꯁꯨ ꯍꯪꯕꯁꯨ ꯖꯤꯑꯣ ꯅꯝꯕꯔꯗꯣ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯦ ꯏꯌꯥꯔꯇꯦꯜ ꯅꯝꯕꯔ ꯄꯨꯊꯣꯔꯛꯇꯦ ꯈꯪꯗꯦꯍꯦ ꯀꯅꯥꯅꯣ ꯀꯩꯅꯣꯅꯦꯍꯦ ꯏꯌꯥꯔꯇꯦꯜ ꯅꯝꯕꯔꯗꯨꯗꯗꯤ ꯅꯪ ꯗꯤꯄꯤꯗꯨ ꯏꯕꯥꯅꯤ ꯍꯥꯞꯄꯅꯤꯅ ꯖꯤꯑꯣ ꯅꯝꯕꯔꯗꯩ ꯀꯣꯏꯔꯤꯅꯦꯕ ꯅꯪ ꯅꯨꯄꯤꯁꯦ ꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕꯅꯣꯅꯦꯍꯦ ꯈꯪꯗꯦꯅꯦ ꯀꯅꯥꯅꯣ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯀꯅꯥꯅꯣ ꯑꯣ ꯄꯥꯏꯍꯜꯂꯛꯄꯨꯗꯤ ꯄꯥꯏꯍꯜꯂꯛꯀꯦꯕ ꯑꯣ ꯑꯩ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯑꯝꯇ ꯍꯪꯉꯣꯀꯣ ꯍꯪꯉꯣ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯑꯩꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯀꯥꯎꯋꯤꯅ ꯀꯩꯅꯣ ꯅꯪꯅ ꯑꯦꯗ꯭ꯔꯦꯁ ꯀꯩꯀꯩ ꯍꯥꯏꯔꯛꯄꯩ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯨꯝꯗ ꯂꯥꯛꯏꯁꯦ ꯑꯗꯣ ꯗꯥ ꯑꯝꯇꯪ ꯂꯥꯛꯄꯤꯌꯣ ꯁꯤꯗ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯈꯪꯅꯤ ꯈꯣꯠꯅꯦꯅ ꯈꯪꯅꯕꯅꯤꯅ ꯅꯪ ꯑꯃꯨꯛꯇꯪ ꯑꯩ ꯂꯥꯛꯄꯤꯌꯨ ꯁꯤꯗ ꯌꯥꯝꯃꯛꯇ ꯂꯩꯌꯦ ꯑꯩ ꯊꯕꯛ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯁꯣꯝ ꯀꯅꯥꯅꯣ ꯈꯪꯗꯦꯅꯦ ꯑꯩ ꯃꯥꯡꯗ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯕ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯑꯒꯅ ꯑꯁ ꯑꯩ ꯑꯗꯨꯅꯦ ꯍꯥꯏꯔꯝꯗꯣꯏꯔꯕ ꯑꯃꯨꯛꯀ ꯈꯪꯗꯦ ꯍꯥꯏꯕꯅꯤꯍꯦ ꯅꯪ
ꯁꯤꯗ ꯃꯤꯅ ꯂꯥꯛꯏꯁꯨ ꯐꯥꯒꯤꯔꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗꯤ ꯈꯪꯉꯝꯃꯅꯤꯗ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯤꯕꯣ ꯃꯥꯁꯨ ꯅꯪ ꯎꯅꯅꯤꯡꯉꯦ ꯍꯥꯏ ꯑꯗꯣ ꯐꯖꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯖꯅ ꯀꯅꯥꯅꯣ ꯀꯩꯅꯣꯗꯣ ꯁꯦꯡꯗꯣꯛꯑꯣ ꯂꯥꯎꯕ ꯀꯅꯥꯅꯣ ꯍꯪꯕ ꯃꯥ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯣ ꯀꯩꯅꯣꯕ ꯅꯪ ꯍꯥꯏꯁꯦ ꯅꯪꯒ ꯂꯩꯃꯤꯟꯅꯔꯣꯏ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯌꯣ ꯑꯉꯥꯡ ꯊꯅꯝꯃꯦ ꯑꯗꯣ ꯊꯣꯏꯕꯤꯁꯦ ꯊꯝꯃꯝꯃꯒꯦ ꯅꯪ ꯍꯜꯂꯛꯄꯗ ꯑꯩ ꯂꯩꯔꯝꯃꯔꯣꯏꯒꯦ ꯑꯉꯥꯡꯁꯦ ꯄꯨꯈ꯭ꯔꯣꯔꯥ ꯊꯅꯝꯃꯣꯔꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯅꯠꯇꯦ ꯊꯣꯏꯕꯤꯁꯦ ꯊꯥ 9 ꯁꯨꯔꯦ ꯈꯪꯅꯕ ꯑꯗꯣ ꯑꯩ ꯃꯥ ꯊꯝꯃꯝꯃꯒꯦ ꯑꯗꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯉꯥꯡꯁꯦ ꯊꯝꯃꯝꯃꯣꯔꯥ ꯄꯨꯈ꯭ꯔꯣꯔꯥ ꯍꯥꯏꯔꯣ ꯑꯗꯣ ꯃꯥꯅꯁꯨ ꯑꯩ ꯃꯥꯏ ꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯨ ꯃꯥ ꯍꯧꯖꯤꯛꯃꯛꯁꯨ ꯊꯥꯖꯗꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯈꯪꯗꯨ ꯁꯥꯔꯕꯅꯤꯅ ꯎꯠꯂꯁꯨ ꯊꯥꯖꯗ꯭ꯔꯦ 너네 오늘 일단 들어가 있는 말이지. luhongmay photo utlo hairaba hujisida luhongmay photo daka leitene ma o adu nanga amtangdi unaninge hairiye hallo yadeba nang lạc thì bố thân mà đi lạc thì lạc hai quay chặt chẽ chừng number thi wai de ne ado nang lak tribok thamamage nang la ga phajana wai ju sanarase nate nang lak tribok thamamage ai do hore numidang halakera kai hayeng halakera nang lak tribok thamamage ma sida machine mình tên ngai rồi chặt ado ngasi numita wari chap chap sanaje ibani gi jo wari chap chap sanaje ma logera ai logera na apam bado ado angang ji jo kaina nang la hoge habra ai pu ra phajan sanaraje nang di kai do bagi certificate yaw ra gyan ta gi da kai do bai mi macha ji koi ri ba kai do bai pakhang sa koi bi ri ba koi da ga bu angau bi ra ba angau bi mak smai la oi angau bi di smai la ka da angau bi ne ha so da ma thong marang khang tha bai ba du ya ba ba nang khang na ru da na do pai gi han ge ba se tay mà ra đi kháng sinh là đi được cái này năng là tu mà mang gì đã các sinh quay gì đấy cầu là money rồi nè không gì tiền ado đã thì rồi năng là kháng sinh là đấy hồi trước năng là hàng ấy được cái nào rồi ado năng là kháng anh dài đó do đã thì rồi ô wai yam hai da su ne ma ma sak chi u da nang sum khangi khang de do nang da lak lo la jo ai nang mai thong du sum khang dau lai ran nupi angang pusal ai na mafam marang khang dai nupi angang pusalak pra yum jida la e nang video call ga lai de video call yaroi kai do bai do video call bai ta kai no video call lai de na video call da wai chana ba ga dra ba yam tading te video call da wai chana ya da ma nang video call wai chana ra ga nang na sak ka una doi ba sak ai di direct la ga karan turan na te kari no sao vậy yeah chao da bai chao da nang chao do re ba nang nupi koi ra ga o khalo e yam thuna lawai ba ai nai anga ai cha khura ra na trama thama mora ro apa ma mai ro
ꯑꯗꯨꯒ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯝꯇ ꯍꯥꯏꯔꯣ ꯂꯥꯎ ꯃꯥꯗꯤ ꯌꯨꯝꯁꯦ ꯐꯖꯅ ꯍꯜꯍꯟꯒꯦ ꯑꯗꯣ ꯃꯤ ꯃꯆꯥꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯐꯥꯎ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯨꯃꯤꯗꯥꯡꯐꯥꯎ ꯅꯪ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯑꯅꯤ ꯅꯨꯃꯤꯗꯥꯡꯐꯥꯎ ꯂꯩꯔꯗꯤ ꯅꯪ ꯆꯦꯜꯂꯦꯅ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯃꯤꯅ ꯑꯃꯨꯛꯀ ꯃꯥ ꯅꯨꯃꯤꯗꯥꯡꯗ ꯊꯤꯜꯂꯨꯔꯗꯤ ꯃꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ꯭ꯔꯕ ꯅꯠꯇꯦ ꯅꯪ ꯅꯨꯃꯤꯗꯥꯡ ꯂꯥꯛꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯃꯤꯗꯥꯡꯗ ꯃꯥ ꯍꯟꯈ꯭ꯔꯗꯤ ꯃꯤꯅ ꯃꯥꯕꯨ ꯀꯩ ꯍꯥꯏꯅ ꯍꯥꯏꯅꯩꯗꯣ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤꯅꯕꯨ ꯀꯣꯏꯆꯠ ꯆꯠ ꯌꯥꯕ꯭ꯔꯕ ꯑꯗꯣ ꯐꯖꯅ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯐꯖꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯒ ꯃꯥ ꯍꯟꯈꯤꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯅꯪ ꯂꯩꯔꯤꯁꯦ ꯂꯩꯄꯥꯗ ꯌꯥꯝ ꯅꯛꯑꯦ ꯑꯗꯨ ꯃꯤꯅꯤꯠ 5 ꯃꯅꯨꯡ ꯌꯧꯔꯛꯀꯅꯤ ꯃꯤꯅꯤꯠ 5 ꯃꯅꯨꯡꯗ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯊꯝꯃꯦ ꯃꯌꯥꯝꯀꯣ ꯃꯥꯁꯦ ꯐꯖꯅ ꯁꯥꯎꯔꯦ ꯐꯣꯟꯁꯦ ꯑꯩꯅ ꯃꯤꯅꯤꯠ 5 ꯃꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦꯕ ꯃꯥ ꯊꯤꯅꯗꯤ ꯁꯥꯎꯔꯦ ꯂꯥꯎꯗ꯭ꯔꯅ ꯍꯥꯏꯔꯁꯦ ꯁꯤꯗ ꯅꯪ ꯑꯣꯏꯅ ꯍꯥꯏꯌꯣ ꯀꯣ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯍꯜꯂꯣ ꯍꯜꯂꯣ ꯗꯥꯕꯨ ꯌꯥꯏ ꯅꯪ ꯂꯥꯛꯇꯣꯏꯗꯤ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯆꯞ ꯆꯥꯕꯤꯗ ꯁꯥꯟꯅꯔꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯔꯝꯃꯒꯦ ꯅꯣꯏ ꯌꯨꯝꯗ ꯉꯥꯏꯔꯝꯗꯣꯏ ꯑꯣ ꯆꯠꯈ꯭ꯔꯣ ꯊꯤꯟꯕ ꯆꯠꯄꯗ ꯁꯨꯝ ꯅꯪꯁꯨ ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯃꯤꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯄꯨꯔ ꯍꯜꯂ ꯁꯨꯝ ꯄꯨꯔ ꯂꯥꯛꯑꯗꯕꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯕ꯭ꯔꯕ ꯅꯪꯒ ꯑꯝꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦꯅ ꯍꯥꯏꯌꯦꯕ ꯑꯣ ꯑꯗꯨꯗꯤ ꯉꯥꯏꯍꯜꯂꯝꯃꯒꯦꯀꯣ ꯈꯪꯅꯤꯡꯕꯗꯣ ꯂꯥꯛꯑ ꯅꯪ ꯈꯪꯗꯕ ꯑꯃ ꯁꯥꯏꯕ ꯑꯩ ꯃꯥ ꯈꯪꯗꯕ ꯁꯥꯏꯔꯕ ꯈꯣꯟꯖꯦꯜꯗꯨꯗ ꯇꯥꯕ ꯈꯪꯉꯝꯃꯗꯕ ꯅꯪꯅ ꯄꯨꯡ ꯀꯌꯥ ꯃꯅꯨꯡ ꯌꯧꯔꯛꯇꯣꯏꯅꯣ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯥꯏꯔꯒꯦꯀꯣ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯔꯣꯀꯣ ꯑꯩ ꯈꯣꯟꯖꯦꯜ ꯈꯪꯕ꯭ꯔꯤ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯍꯥꯏꯗꯣꯛꯑꯒꯦꯀꯣ ꯃꯥ ꯊꯕꯛ ꯁꯨꯅꯤꯅ ꯃꯥ ꯊꯕꯛꯁꯨ ꯅꯤꯔꯃꯂꯥ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯄꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯣꯛꯑꯒꯦ ꯉꯥꯏꯕꯁꯨ ꯊꯦꯡꯉꯅꯤ ꯍꯜꯂꯣ ꯇꯥꯏꯌꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯪ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯥꯏꯔꯝꯕꯗꯣ ꯇꯜꯂꯦ ꯃꯆꯤꯟ ꯃꯈꯣꯟ ꯇꯥꯗꯦ ꯑꯁ ꯈꯣꯟꯖꯦꯜ ꯐꯖꯕꯁꯦ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣꯅꯦ ꯍꯩ ꯅꯤꯔꯃꯂꯥꯅꯦ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯒ ꯅꯠꯇꯦ ꯂꯥꯛꯄ ꯑꯩ ꯅꯪ ꯑꯗꯣ ꯅꯪ ꯂꯩꯇ꯭ꯔꯃꯤꯅ ꯚꯤꯗꯤꯑꯣꯗꯣ ꯂꯩꯇ꯭ꯔꯃꯤꯅ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯔꯁꯦ ꯅꯪ ꯊꯦꯡꯅꯒꯦ ꯂꯥꯛꯑꯒ ꯅꯪꯁꯨ ꯂꯩꯔꯝꯗꯦ ꯅꯪ ꯉꯥꯏꯕꯗꯤ ꯊꯦꯡꯉꯅꯤ ꯑꯗꯨꯅ ꯑꯕꯤꯒ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯁꯦꯅ ꯂꯧꯔꯛꯄꯅꯤꯗ ꯊꯕꯛꯁꯨ ꯀꯜꯂꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯉꯥꯛꯇꯪ ꯌꯦꯠꯄꯤꯔꯦ ꯁꯥꯠꯀꯅꯣ ꯑꯃꯁꯤꯕꯨ ꯂꯩꯇ ꯑꯃꯨꯛ ꯀꯩꯅꯣ ꯌꯧꯔꯗꯤꯕ ꯑꯩ ꯑꯣ ꯅꯪ ꯂꯋꯥꯏ ꯁꯥꯠꯂꯨꯔꯦꯕ ꯑꯩꯗꯤ ꯁꯔꯄ꯭ꯔꯥꯏꯖꯇ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯟꯖꯔꯒꯦ ꯑꯕꯤꯁꯨ ꯑꯉꯥꯡꯁꯤ ꯀꯞꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯑꯗꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯤꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ